19 ko, 20, 21. ꯃꯁꯥꯏꯀꯣꯜꯁꯤꯗ ꯅꯈꯣꯏꯒꯤ ꯑꯁꯤ ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯇꯤꯟꯖꯦꯠꯇꯕ ꯏꯔꯥꯏꯅꯤꯀꯣ ꯀꯌꯥꯅꯤ ꯄꯥꯜꯂꯛꯏ ꯈꯞꯄ ꯍꯩꯔꯛꯇꯕ ꯆꯦꯡ ꯈꯩꯕ ꯍꯩꯔꯛꯇꯕ ꯆꯦꯡ ꯈꯞꯄꯗꯤ ꯍꯩꯔꯒ ꯈꯩꯕꯗꯤ ꯍꯩꯔꯛꯇꯕ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯨꯀꯔꯗ ꯑꯗꯨꯒ ꯔꯥꯏꯁ ꯀꯨꯀꯔꯅ ꯆꯤꯡꯕꯗ ꯌꯥꯝ ꯑꯔꯥꯏꯕ ꯃꯦꯊꯗ ꯑꯃꯗ ꯇꯧꯔꯝꯕ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯔꯝꯕꯗꯨ ꯑꯩꯈꯣꯏ ꯇꯧꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅꯕꯒꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯝꯃꯤ ꯍꯥꯏꯕꯒꯤ ꯈꯪꯅꯕꯒꯤ ꯊꯧꯗꯥꯡ ꯑꯃꯈꯛ ꯌꯥꯃꯤꯟꯅꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯔꯛꯄꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯍꯟꯕ ꯏꯊꯤꯜꯗꯤ ꯇꯁꯦꯡꯅ ꯌꯨꯝꯕꯥꯜ ꯂꯣꯟꯆꯠ ꯇꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯜꯗ ꯂꯥꯏꯙꯤꯕꯤ ꯁꯥꯟꯅꯕꯒꯤ ꯌꯨꯝꯕꯥꯜ ꯂꯣꯟꯆꯠ ꯇꯝꯕꯤꯔꯝꯕ ꯑꯃꯗꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯣꯏꯔꯣꯜ ꯇꯥꯛꯄꯤꯔꯝꯕ ꯇꯝꯕꯤꯔꯝꯕꯁꯤꯡꯗꯨ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯂꯥꯏꯙꯤꯕꯤ ꯁꯥꯟꯅꯕ ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯅꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯑꯉꯛꯄ ꯆꯥꯡꯆꯠ ꯑꯃꯗ ꯑꯍꯣꯡꯕ ꯅꯥꯏꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯨꯟꯅꯥꯏꯒꯤ ꯆꯅꯨꯔꯥꯁꯤꯡꯁꯤ ꯈꯪꯗꯕ ꯑꯃꯗꯤ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯄꯪꯍꯤꯡ ꯍꯤꯡꯕ ꯈꯔ ꯆꯥꯔꯒ ꯈꯔ ꯊꯛꯑꯒ ꯍꯤꯡꯕ ꯑꯣꯏꯅ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯑꯀꯦꯝ ꯄꯥꯠꯇ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯖꯤꯛ ꯈꯪꯍꯧꯅꯕ ꯈꯖꯤꯛ ꯍꯩꯍꯧꯅꯕ ꯌꯨꯝꯕꯥꯜ ꯂꯣꯟꯆꯠ ꯌꯨꯝꯒꯣꯏꯔꯣꯜ ꯊꯧꯔꯝ ꯊꯧꯗꯥ ꯊꯧꯒꯥꯏ ꯌꯨꯝ ꯑꯃ ꯀꯣꯏꯕꯗ ꯆꯪꯉꯤꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯈꯔ ꯈꯖꯤꯛ ꯈꯪꯍꯧꯅꯕ ꯍꯩꯍꯧꯅꯕ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯒꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕꯗꯨ ꯂꯧꯈꯠꯆꯔꯒ ꯉꯁꯤꯁꯤ ꯏꯚꯦꯟ ꯑꯃꯈꯛ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯣꯗꯦꯜ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯐꯨꯗ ꯊꯣꯡꯕ ꯆꯐꯨꯗ ꯏꯟꯖꯥꯡ ꯊꯣꯡꯕ ꯃꯗꯨꯕꯨ ꯀꯥꯏꯗꯅꯕ ꯊꯣꯡꯕ ꯃꯩ ꯃꯇꯧ ꯀꯔꯝꯅ ꯌꯥꯡꯕ ꯈꯥꯕꯩ ꯃꯇꯧ ꯀꯔꯝꯅ ꯊꯥꯕ ꯀꯣꯠꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯃꯃꯥꯏ ꯇꯥꯕꯁꯤ ꯌꯦꯠꯂꯣꯝꯗ ꯇꯥꯔꯒ ꯑꯣꯏꯔꯣꯝꯗ ꯍꯟꯕ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯈꯔ ꯈꯪꯃꯤꯟꯅꯍꯧꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯂꯧꯖꯕꯅꯤ ꯉꯁꯤꯒꯤ ꯏꯚꯦꯟꯁꯤꯗ